ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯊꯣꯛꯄꯗ ꯐꯣꯟ ꯇꯧꯕ ꯉꯝꯍꯧꯗꯕ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯦꯟꯅ ꯀꯣꯛ ꯁꯥꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯦꯟ ꯊꯨꯝꯒꯤ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯄꯥꯝꯃꯤꯁꯦ ꯊꯕꯛ ꯑꯐꯕ ꯑꯃ ꯁꯨꯕ ꯑꯗꯨꯒ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯕ ꯊꯣꯏꯅ ꯑꯩꯒ ꯍꯥꯟꯅ ꯃꯌꯥꯝꯅ ꯈꯜꯂꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯤꯡꯈꯤꯕꯗꯣ ꯏꯆꯟꯗꯣ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅꯤ ꯃꯥꯃꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯣꯟꯅ ꯀꯃꯥꯏꯅ ꯇꯧꯅ ꯊꯨꯡꯅꯈꯤꯅꯣ ꯑꯗꯨꯃꯥꯏꯅ ꯑꯊꯤꯡꯕ ꯂꯩꯈꯤꯕꯅꯤꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯤꯀꯣ ꯑꯗꯣ ꯑꯗꯨꯅ ꯑꯩꯁꯦ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕꯗ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯑꯩꯅꯁꯨ ꯀꯩꯅꯣꯝꯃꯗꯤ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯃꯤꯁꯦ ꯑꯩꯅ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯈꯪꯕ ꯈꯔ ꯑꯃ ꯂꯩꯔꯒꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯥꯕꯩ ꯃꯑꯣꯡꯗ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯅꯛꯁꯤꯟꯅꯤꯡꯗꯕ ꯑꯩꯉꯣꯟꯗ ꯄꯥꯎ ꯂꯧꯕꯤꯅꯤꯡꯗꯕ ꯑꯩꯉꯣꯟꯗ ꯂꯥꯞꯊꯣꯛꯅꯤꯡꯕꯁꯨ ꯈꯔ ꯑꯃꯨꯛ ꯎꯏꯀꯣ ꯑꯗꯨꯅ ꯏꯔꯣꯏꯕꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯝꯒꯤ ꯃꯤ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯇꯥꯡꯗ ꯊꯣꯏꯒꯤ ꯃꯇꯥꯡꯗ ꯑꯥꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯑꯩꯁꯦ ꯃꯥꯁꯦ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯣꯛ ꯌꯥꯝ ꯁꯥꯈꯤꯕꯒꯤ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯉꯥꯏꯖꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯂꯩꯔꯒꯗꯤ ꯊꯣꯏꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯀꯣꯛ ꯈꯔ ꯁꯥꯈꯤꯕ ꯑꯗꯨ ꯑꯩꯒꯤꯗꯃꯛꯇꯅ ꯂꯦꯞꯄꯛꯄ ꯍꯥꯏꯁꯦ ꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯕꯅ ꯑꯃꯅꯤ ꯑꯁꯦꯡꯕꯗ ꯂꯦꯞꯄꯛꯄꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯂꯥꯏꯕꯛꯇ ꯂꯩꯔꯨꯕꯅ ꯑꯩꯈꯣꯏꯅ ꯊꯨꯡꯅꯕꯅꯦꯅ ꯈꯜꯂꯦ ꯑꯩ ꯇꯧꯖꯔꯛꯇꯤ ꯀꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯕꯦꯁ ꯍꯥꯏꯗꯤ ꯑꯉꯥꯡ ꯄꯥꯝꯕꯁꯦ ꯑꯁꯤꯗꯤ ꯑꯃ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯟꯅꯗꯦꯗꯅ ꯆꯍꯤ ꯑꯃꯇ ꯑꯣꯏꯔꯣ ꯆꯍꯤ ꯑꯃꯅꯤꯇꯪ ꯍꯟꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯔꯛꯇꯕꯗꯣ ꯑꯗꯨꯗꯒꯤ ꯈꯪꯅꯈꯤꯕ ꯈꯔ ꯃꯅꯤꯄꯨꯔꯗ ꯈꯔ ꯗꯥꯏꯚꯣꯔꯁ ꯁꯨꯝ ꯁꯥꯎꯅꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨꯗ ꯈꯔ ꯌꯥꯎꯕ ꯑꯗꯣ ꯑꯍꯟꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯒ ꯑꯩꯅ ꯈꯪꯗꯕ ꯄꯣꯠꯇꯣ ꯃꯥꯅ ꯇꯥꯛꯄꯤꯔꯅꯤ ꯇꯥꯛꯄꯤꯔꯛꯄꯗꯨꯗ ꯑꯩꯅ ꯃꯥꯅ ꯇꯥꯛꯏ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯂꯧꯗꯣꯕ ꯑꯗꯨ ꯑꯍꯥꯟꯕ ꯃꯛꯇꯗ Amputee Nowꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ Amputee Nowꯅ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯅꯪꯁꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯍꯥꯏꯕ ꯇꯔꯥꯝꯁꯦ ꯃꯌꯥꯝ ꯑꯩꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯋꯥꯔꯧꯍꯧꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯜ ꯀꯌా ꯑꯃ ꯊꯦꯡꯅꯒꯗꯕ ꯂꯩꯔꯝꯕꯁꯤꯡꯗꯣ ꯑꯩ ꯊꯦꯡꯅꯕ ꯉꯝꯍꯧꯗꯦ ꯃꯔꯝ ꯉꯝꯍꯧꯗꯕ ꯃꯔꯝꯁꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯍꯟꯗꯛ ꯑꯩꯈꯣꯏ ꯊꯣꯏꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯦ ꯑꯗꯩꯗꯤ ꯊꯣꯏꯅꯁꯨ ꯑꯩꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯄ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕ ꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯈꯪꯗꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅꯤꯁꯦ ꯏꯁꯣꯔꯅꯁꯨ ꯑꯗꯨꯒ ꯈꯪꯗꯦ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅꯤꯒꯤ ꯄꯟꯊꯨꯡꯗꯣ ꯌꯧꯕ ꯐꯪꯖꯔꯦ ꯑꯩ ꯊꯥꯖꯔꯨꯗꯦ ꯊꯣꯏꯁꯦ ꯑꯩꯒꯤ ꯑꯣꯏꯖꯒꯅꯤꯅ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅꯤ나 ꯊꯣꯏꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯈꯤꯕꯗꯣ ꯑꯩꯒꯤ ꯌꯨꯝꯗꯅꯤ ꯑꯩꯈꯣꯏ ꯀꯩꯅꯥ ꯀꯠꯆꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯅꯥ ꯀꯠꯄꯒꯤꯗꯃꯛꯇꯅ ꯊꯣꯏꯒꯤ ꯕꯣꯕꯣꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯊꯣꯏꯒꯤ ꯃꯕꯨꯡ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯤꯕ ꯏꯃꯥꯇꯣꯝꯕꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯄꯤꯛꯇꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯕꯣꯀ꯭ꯂꯥ ꯈꯨꯟꯒꯤ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯤꯛꯅ ꯍꯦꯛ ꯍꯣꯡꯕꯒ ꯆꯞ ꯃꯥꯟꯅꯅ ꯍꯣꯡꯖꯔꯦ ꯃꯌꯥꯝꯅꯁꯨ ꯋꯤꯁ ꯃꯌꯥꯝ ꯄꯤꯕꯤꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯇꯥꯡꯗ ꯊꯣꯏꯒꯤ ꯃꯇꯥꯡꯗ ꯑꯥꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯑꯩꯁꯦ ꯃꯥꯁꯦ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯣꯛ ꯌꯥꯝ ꯁꯥꯈꯤꯕꯒꯤ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯉꯥꯏꯖꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯂꯩꯔꯒꯗꯤ ꯊꯣꯏꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯀꯣꯛ ꯈꯔ ꯁꯥꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤ ꯐꯥꯎ ꯈꯪꯗꯦ ꯑꯩꯅ ꯗꯗꯥꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯕꯗꯣ ꯃꯗꯨꯁꯨ ꯈꯤꯇꯪ ꯊꯦꯡꯖꯤꯟꯕꯒꯤ ꯁꯣꯛꯄꯒꯤ ꯃꯗꯨ ꯁꯦꯝꯕꯒꯤꯁꯨ ꯁꯦꯟ ꯆꯪꯕꯒꯤ ꯀꯣꯛ ꯌꯥꯝ ꯁꯥꯈꯤꯕ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯇꯦꯡ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯑꯩꯁꯦ ꯊꯣꯏꯁꯦ
ꯄꯨꯔꯒ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯑꯩꯁꯦ ꯆꯦꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯔꯤ ꯃꯇꯥ ꯑꯍꯜ ꯂꯃꯟ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯍꯜꯂꯦ ꯑꯗꯩꯗꯤ ꯀꯣꯟꯅ ꯑꯩꯁꯦ ꯈꯪꯗꯦ ꯑꯗꯨꯝ ꯄꯨꯛꯅꯤꯡꯁꯦ ꯑꯗꯨꯝ ꯂꯨꯃꯛꯇꯕ ꯑꯗꯨꯒ ꯊꯣꯏꯁꯦ ꯑꯩ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯈꯜꯂꯛꯄꯗꯩ ꯑꯃꯨꯛ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯑꯩꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯁꯦ ꯑꯩꯒ ꯂꯩꯕ ꯐꯪꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯋꯥꯍꯩꯗ ꯇꯥꯕ ꯐꯪꯕꯗ ꯑꯩꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯏꯒꯤ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏꯅꯤ ꯇꯨꯃꯤꯟꯅ ꯑꯁꯥꯝ ꯌꯧꯅꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑ ꯃꯇꯨꯡꯗ ꯕꯣꯕꯣꯛ ꯈꯣꯏ ꯂꯣꯏ ꯄꯥꯎ ꯐꯥꯎꯅꯔꯒ ꯊꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯂꯥꯛꯑꯒ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯄꯤꯛꯅꯈꯩ ꯍꯣꯡꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯊꯣꯏꯒꯤ ꯂꯩꯐꯝꯁꯦ ꯑꯗꯨꯒ ꯊꯣꯏꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯀꯔꯤꯅꯣ ꯊꯣꯏ ꯃꯁꯥꯃꯛꯇ ꯍꯪꯁꯤꯀꯣ ꯊꯣꯏꯒꯤ ꯂꯩꯐꯝꯁꯦ ꯀꯥꯏꯗꯩꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯊꯥꯡꯃꯩꯕꯟ ꯁꯤꯅ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯣ ꯃꯤꯡꯁꯤꯅ ꯑꯁꯦꯡꯕꯗꯤ ꯁꯔꯤꯀꯥ ꯀꯧꯋꯦ ꯁꯥꯔꯤꯀꯥ ꯑꯗꯨꯒ ꯃꯤꯅ ꯀꯧꯅꯕ ꯊꯣꯏ ꯀꯧꯋꯦ ꯌꯨꯝꯅꯥꯛꯇꯤ ꯌꯨꯝꯅꯥꯛꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅꯤ ꯃꯥꯒꯤ ꯌꯨꯝꯅꯥꯛ ꯑꯗꯨꯒ ꯁꯥꯔꯤꯀꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯔꯤꯀꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯨꯝꯅ ꯌꯨꯝꯗ ꯀꯧꯅꯕꯅ ꯊꯣꯏ ꯍꯥꯏꯅ ꯀꯧꯋꯦ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯈꯜꯂꯝꯒꯅꯤ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯃꯥꯁꯦ ꯄꯥꯝꯈꯤꯅꯣ ꯀꯃꯥꯏꯅꯕꯨ ꯂꯦꯞꯈꯤꯅꯣ ꯑꯩ ꯀꯣꯃꯦꯟ ꯑꯃꯁꯨ ꯊꯦꯡꯅꯩ ꯍꯥꯏꯗꯤ ꯀꯣꯃꯦꯟꯗꯣ ꯑꯩ ꯃꯌꯥꯝ ꯀꯣꯃꯦꯟꯗꯨꯒꯤ ꯃꯔꯛꯇ ꯑꯗꯨ ꯀꯣꯃꯦꯟꯗꯣ ꯈꯛꯇꯪ ꯉꯥꯏꯌꯦ ꯑꯩꯅ ꯊꯦꯡꯅꯕꯗ ꯃꯔꯝꯗꯤ ꯑꯩꯅ ꯃꯥ ꯃꯁꯥꯅ ꯄꯥꯝꯗꯅ ꯑꯩꯉꯣꯟꯗ ꯌꯥꯕꯅꯤ ꯑꯩꯅꯁꯨ ꯄꯥꯝꯕ ꯌꯥꯕꯅꯤ ꯑꯩꯒꯤꯗꯃꯛꯇꯅ ꯂꯦꯞꯄꯛꯄ ꯍꯥꯏꯁꯦ ꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯕꯅ ꯑꯃꯅꯤ ꯑꯁꯦꯡꯕꯗ ꯂꯦꯞꯄꯛꯄꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯂꯥꯏꯕꯛꯇ ꯂꯩꯔꯨꯕꯅ ꯑꯩꯈꯣꯏꯅ ꯊꯨꯡꯂꯕꯅꯦꯅ ꯈꯜꯂꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯤꯗꯤ ꯈꯣꯡꯁꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯐꯤꯕꯝꯁꯨ ꯆꯥꯗꯦ ꯈꯪꯉꯤ ꯅꯪꯗꯤ ꯏꯁꯩꯁꯨ ꯄꯤ ꯀꯃꯥꯏꯅ ꯑꯩꯅ ꯂꯦꯞꯀꯦ ꯈꯜꯂꯛꯄꯅꯣ ꯑꯗꯨꯝꯇꯪ ꯍꯥꯏꯌꯨ ꯑꯩꯁꯦ ꯑꯣꯐꯤꯁꯇ ꯂꯩꯕꯗ ꯍꯥꯏꯗꯤ ꯗꯅꯥꯅ ꯂꯥꯛꯇ꯭ꯔꯤꯗꯅ ꯄꯤꯕꯥ ꯆꯥꯛꯀꯧꯕ ꯂꯥꯛꯇ꯭ꯔꯤ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯑꯗꯨꯝ ꯊꯦꯡꯅꯩ ꯊꯦꯡꯅꯔꯒꯁꯨ ꯄꯤꯕꯥ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯅ ꯍꯥꯏꯗꯤ ꯐꯣꯟꯒ ꯑꯁꯦꯡꯕꯒꯗꯤ ꯈꯪꯗꯦꯗꯅ ꯑꯍꯥꯟꯕꯗꯤ ꯑꯩꯗꯤ ꯅꯍꯥꯔꯣꯟ ꯂꯥꯟ ꯌꯥꯎꯔꯒ ꯃꯈꯣꯡ ꯌꯥꯎꯗꯕꯗꯣ ꯃꯥꯜꯂꯨꯔꯕ ꯑꯗꯨꯒ ꯌꯥꯎꯔꯕꯗꯨꯗ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯄꯤꯕꯥ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯅꯥꯎꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯈꯪꯒꯨꯝ ꯇꯧꯕ ꯑꯗꯣ ꯌꯨꯇꯨꯕꯔꯅꯦꯁꯨ ꯈꯪꯉꯦ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯁꯤꯕ ꯄꯣꯛꯄ ꯈꯤꯇꯪ ꯀꯟꯒꯅ ꯍꯥꯏꯌꯣ ꯐꯣꯟ ꯁꯦꯡꯅ ꯆꯠꯅꯕ ꯑꯩꯉꯣꯟꯗ ꯍꯦꯡꯀꯥꯎ ꯃꯌꯥꯝꯗ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯑꯗꯨ ꯅꯪꯗꯤ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯃꯌꯥꯝ ꯃꯥꯡꯉꯅꯤ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇ ꯑꯐꯕ ꯃꯌꯥꯝ ꯐꯪꯉꯝꯕꯁꯨ ꯌꯥꯏ ꯑꯩ ꯃꯌꯥꯝ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤꯁꯦ ꯒꯦꯞ ꯂꯩꯔꯦꯀꯣ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯈꯟꯕꯅꯣ ꯃꯌꯥꯝꯁꯨ ꯈꯪꯅꯤꯡꯉꯝꯒꯅꯤ ꯈꯔꯕ ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤ ꯍꯧꯖꯤꯛ ꯀꯣꯃꯦꯟꯗ ꯌꯥꯝ ꯄꯪꯉꯦ ꯅꯪꯁꯦ ꯅꯄꯨꯟꯁꯤꯁꯦ ꯃꯥꯡꯖꯔꯅꯤ ꯍꯥꯏ ꯁꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤ ꯃꯥꯡꯖꯕ ꯍꯥꯏꯁꯦ ꯍꯣꯏ ꯃꯤ ꯈꯔꯅ ꯆꯍꯤ ꯆꯞ ꯃꯥꯟꯅꯅꯀꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯔꯒ ꯍꯥꯏꯗꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯗꯅ ꯍꯥꯏꯗꯤ ꯁꯥꯎꯅꯔꯒ ꯌꯥꯎꯈꯤꯕ ꯀꯥꯡꯕꯨ ꯈꯔ ꯌꯥꯎꯈꯤꯕ ꯑꯗꯨꯒ ꯑꯅꯝꯕꯅ ꯑꯍꯟꯁꯤꯡ ꯅꯨꯄꯤ ꯈꯔꯗꯤ ꯑꯗꯨم ꯄꯥꯝꯃꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯣꯏꯔꯁꯨ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯑꯍꯟꯁꯤꯡꯅ ꯑꯍꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯇꯥꯛꯄꯤꯔꯤꯗꯅ ꯑꯩꯒꯤ ꯈꯪꯗꯕ ꯄꯣꯠꯇꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯍꯟ खर अदुम नी लेनमने पाamba ai tabjecti ni kai yan tabu no pa paamba ai tai angang base haidi angang paamje asidi amama haidi yan tanadena chahi o matoiro chahi amani tang hanboiroju adum thauji yachina raktabdo adudagi khanagi khara manipur khara tabo sum songnaba ko tabdo aduda kai yawba adu hanida hanjidi gyan tai aduga aina khangna boto man takpi ni takpi bodo aina man tai bodo khina logdo adu Vai masin dai tare ko aduna ai se mayamna warobi bada warobi gano ado aina su kaino madi khange abadi mi sa aina chele khole khangba khara ma lai raga su problem ta bai mo na khala ga yona kaisu nak sining da ba aina paw paw lo bi ning da ba ai mo de lak thok ning ba ju khara mo ui ko
aduna iroyobadadi ichini now yung mina tana kanamta leramdre aduga nukshiba mayambudi lay ado aigwanda waraubai mahutta aigwanda ai awabada khangbiu aina mi amamda sengdokpabudi amtangna video sigi throdagi sengdokchabani aigu waraubiba thambirambado thambiganu aduga unage khalama mayam singdo mathangdadi aiga loinabi Thoi yaurgoina mana aigi husik habadi chaisu oidoine atopa mi gi mathaktai depend tawpagi habadi atopa mi mathaktaina nga thabai mathau taatre habata ai dang tra ma le di mana dum aiga samina bo koding phone pai bani khangde senabi bani khangde dum aigi dang tuna aduga habadi aina pai kai chalak ko koding de support phangani ana ai junga siam harawi hai tare aduga ai khata na tana atopa laiba chinau disabled society akoi noi puno puso aina samaina ai di mangum bale nga se ijum pan ngani khalote ai gi mama baba sonjilakpa aduga moine su ai gi khalba adugu mai khalaga aise asidi laibakta tamu pa haidra andamai tawna pakang pham haidoga jum pan haida oi rai tare ko aduga thoina aiga hana mayamna khalise hana amuktang video thagalaga akoi gi ima organization da hai bodo adamai thingi bodo sendo oidoi rai ba kanda mani ma ni hai tare aduga kona kamai dawna thungna gi no adamai athing ba lei gi bani jo haibira kani ko ado akoi gi ima mayam organization dai jo athing ba kaimta leitre aduga Thoi gi yung gi pupu khoina jo akoi gi issue do logzara ge habda adamai na harau pirak chudagi bobo ka pupu gi lei mai bana ta leire aduga organization ga kaimta adai duga ayat pa leirakta badagi samaina ai gisu mayam na harau yarak padagi pupu point ya badagi ngasi ai Thoi je phangna bani thungna bani haba tare duna ai dam yam lucky ni hai tare duna ayat pa kaimta leitre masi po adugi matang do aduna mayam la la thambi daba adugi matang do adum tan seng ni aduna mayam na thangi yam wani hana gi tra samaj mai thokki buda mani adum tan natradi atopo oidoi ran khan ba yarum wani haba tare ko aduna aina haiga dabadi mani budai lak sokpada phone tawa ngam hogdaba to mina chakhare khanba aduguma to khanbi gano aina hena nungaite aina kok sai financial problem sen thungi aduda abadi aisu kasu ujikan nubim samana pamije thabab afawna suba aduga sen thong marang kai ba phim saba aduma ngatani ai wonda Thoina yara ko sai giti yam thina laiba farabani ai thabak suba natte ai sen myam tan banate ada thola du loi khanga matungda Thoina harau na ai dam na ya biraga lakpise se ai dam na yam laiba phai hai batare duna aina su Thoi dam gena nuksibai maram aduni aduga Thoi gi family gi background aduga family laiba magi adu mayam wari lei adu aina share tawba ngamde adu singna to hena aingonda Thoi je nuksi hanba pokpani hai tare mayam dagi itang hedokna mangondo ina kari gi khan gi buna adu matang ni aduna Thoi gi su mayam wari le ina share taw ngamdo adu me hena nuksi ba magi family gi wari desu aduna ai gi desu mana loina makhang ga lepirakpa ai kari phim de le habda ana ngasi mayam mamang desu ina si Thoi sak taksare ado mayam gi blessing wish yam phange ado ngasi di aina video sema madai ngasi Amputee na wa Loinabi mahak se yaukjare ngasi di ba mayam video nungai ta habiro aduga ngasi Thoi yarok pase video se nungai bra aduga aina warau bi bale masing deso ta warau bina na habi munna aina mayam adi aina phone wari sana longa mongdo ba aina ngi matang de am pok sa ki ba nang por na ba adu da lai dana ko phone ta ngom do una ba ngom do ba una gi khan ba disable pa me ama ba khoi lai me plan je loina plan je oidre ko adu la na so khan gi ba yai subscriber me ama imai bel me ama su phone phok torok te po phorok te ai kari condition me me ngot ge ga loina ra ba hena kharam mani ko adu me am dam tang ai ron da ge nang na ma hai ba je hei ti ta isi hai
samna tamai ana warau singo warau bidana ꯑꯩꯈꯣꯏꯅ ꯔꯥꯒ ꯑꯩꯒ ꯃꯅꯤꯄꯨꯔꯗꯒꯤ ꯊꯣꯛꯈꯤꯕꯗ ꯑꯗꯨꯗ ꯀꯅꯥ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯗꯕꯒꯤ ꯃꯔꯝꯗꯤ ꯋꯥꯔꯧꯕꯤꯅꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯣꯝꯗ ꯀꯟꯗꯤꯁꯟ ꯑꯔꯨꯕ ꯑꯃ ꯂꯩꯕꯒꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯄꯅꯤꯅ ꯀꯩꯝ ꯍꯥꯏꯗꯕꯤ ꯆꯠꯈꯤꯕꯅꯤ ꯑꯗꯨꯅ ꯋꯥꯔꯧꯕꯤꯅꯨ Thoi wa tang tam aiga aina haidi maunda ai YouTuber magi Loinabi wife oirabanina wangang matam tam hairappa taani ko aduga aigi laiba family kamse nangi family ni dana aina yum pal ana hongba yade aiga loina na nang so mayam se lum tawgadabani ko aigi family se nangi responsibility ni YouTube ta laiba family aduga Facebook ta laiba aigi family loina po ai yam nusi comment se yam bagi ai hanpham khangdabani aduna yam nusi ai padaba natte yam nusi ba comment yam phangi aduga yes ai kenamdi haijage habdi atobu matamda financial haidi sen thung mateng yam tawbi mana punamongna ko nusi ba ichina imana ba kani adu hanagi aigi invitation ai Canada gi date lepena aigi invite card thagat pe matang do aduda painungsiba aigi isan disipliana comment se tawbiraga isan na aingonda account da aigi lising ani sabiri yam nuksi hai tare senduna nataba aigi aingonda mana aigi yam nuksi na dada samai na haraga tharakpodo yam harawe aduna thank you so much isan aduga khoigi singjamai chingam kharom dagi ima tapasini ana ima tapasini na lising ka kapiri ana si senje haida biada haida si lising je aigi Canada numit aigi luhongba haida picnic hayo aigi dong tani luhongba ni kalle luhongba numit to adugi dong tana kapakpani na si je thank you haning mani atum matam de yam aina help tawi punubangna aduga aigi punsi gi oina pokpa aduga luhongba siba si je si yam important ni khanda tana si ni michika aingonda adumana nuksi ulakpado adugi dong tana ina mingmoina panmani aduna tabi da to matam dai flight ticket pawda myam papi adale kana room bhara pawda TV badai on help yam tawbi thau thum hana help tawe ima dai kai dagi sausa re hai tare sina na ko adana punong support taw yadu luhongba matangi luhongba no me ki oina aingonda support taw chu do yam si ba si ba adana myam masing video ase aina thoi pu thoga aigi Manipur dagi kamaina minna check mang ga Manipur chakki chalagi bo hairamdre andakti aduga unaga da me amle amba ampong ramdre na khalamani ana ai maga famina ga sengropani aduga mayam su comment da kai dagino hangbodo thangmai ban sinam lai kai dagini adum ju hairakke aduga minga sengona sarika itu jumna na khetri mayu aduga jumna na thoya ni kawi ata ai jam kan ni antena laki feel dawe si mana yang ada hara na ai na kena lepi ba things nai ni kai feel dawe da khong na tena hawe adre makada blog ta dam si yawra ni hai ta na jite adre me ngasi gi dam li la sindra ga masang bi dong teng na si mayam nai bu si ba tong na thoi bu lu si bu akoi noi ma si na wa tani khamina si adre me puno pu pani bye bye ta bye ta for share and for